ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡ ꯏꯄꯥꯟꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤꯗꯤ ꯌꯥꯎꯕ ꯐꯪꯉꯔꯣꯏꯗꯕ꯭ꯔꯥ? ꯏꯆꯥ ꯅꯤꯡꯉꯣꯜꯗꯣ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯕꯗꯨ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯗ꯭ꯔꯦꯀꯣ꯫ ꯑꯣ ꯏꯃꯥ, ꯅꯆꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯕꯤꯌꯣ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯇꯥꯡꯅ ꯐꯪꯖꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯑꯩ ꯌꯥꯎꯕ ꯐꯪꯉꯔꯣꯏꯗꯕ꯭ꯔꯥ ꯏꯃꯥ? ꯅꯆꯥꯗꯤ ꯑꯇꯣꯞꯄ ꯈꯨꯗꯣꯜ ꯀꯩꯝꯇ ꯄꯥꯝꯗꯤꯌꯦ ꯏꯃꯥ꯫ ꯅꯆꯥꯒꯤ ꯀꯣꯛꯊꯛꯇ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯕꯣꯔ ꯄꯤꯕꯤꯕꯗꯣ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯝꯇ ꯄꯥꯝꯗꯤꯌꯦ ꯏꯃꯥ꯫